Nupi Angang Faduna Makhut Chatlaba Matung Hatkhibagi Mayokta Thoubal Da Miyamgi rally Chatkhre. Nupi Angang hatpa terrorist ki thabak ni terrorism ki thabak lepu Nupi Angang hatpa lepu haiduna ngasi masing yamlaba miyamna Thoubal Da rally Chatkhre. Khunai kanba apunma mera paibilup Kukampal All Thoubal District United Clubs Organization ATDU CO Manipuri Students Federation MSF Thoubal District Committee apunba Nupi Khunai Lamjing Mera Lup Thoubal amasung All Manipur Women's Voluntary Association Amawava Thoubal Unit na sinduna chatkhiba rally adu Thoubal Okramda laiba Waikom Mani Girls College dagi hauraga Thoubal Kaithel Faduna Chatlaga Mela Ground mapa Yairipoklam Khaidagi amuk halaktuna Waikom Mani Girls College ta loishinki ngasigi miyamgi rally aduda Manipur da laiba furup masen khatnanaba sinba India gi lalong yaningde Manipur apunbadagi afaspa lauthau amadi Manipur muthatpa yaroi haiba kholaw singsu lauki ngasigi miyamgi rally aduga mari lainana Kukampal gi secretary AK Chiteswari na haikibada Nupi Angang yauna Faduna hatokpiba turelde hekta thadabirapa aikhoi bungak senbina bagidamakta India lengak na ngasi thabirakliba Central Forcing asina aikhoida onselaga narco terrorist singda mateng pangsinduna aikhoi bu hatpa makhoi gi mangda faba punba tawbada karimata haidaba asi angakpani Manipur dagi afaspa lauthau haiduna Manipur gi miyamna lisang sitna tanduna laklaba khongjang kaya changsin khraba faubada ngasigi lairiba India lengak na masigi ona tainabada amuk khanna afaspa thamjillaktuna aikhoi bu hatnanaba sem sarakpada miyam asi pendabadagi ngasigi rally asi chatpani haiki mahakna makhata na hai India lengak na Manipur da laiminariba fur masen bunung sinadanabagi damakta nakanamada tongsillaga aikhoi masen hatoknanaba silakpa asi India lengak na khudaktagi lepiyu karigumba India lengak na makhata na chatharakpa taragadi India lengak na namlau laukiba ningtamba adu aikhoi miyamna amuk India lengak tagi namdana laubagi matam adu lakani lan khamba haibasi nakan amada tongsillaga lan khamgadaba natte khatnariba anigi mayaida leiraga lan khamba yabani India lengak na kumhayoina yengduna laiba asi yamna pende haireduna kuki singna terrorist ki thawong chatharaba faubada terrorist ni haina lauthokpa ngamdaba nakhoigi asonba aduna ngasidi Manipur lengakta leiriba pumnamak singa lautunaraga ngasidi Manipur gi yelhaumi furup singbu muthatnaba hotnariba asi khudakta lepiyu haiki India